ꯃꯌꯥꯝ ꯆꯥꯗꯣꯔꯤꯁꯦ ꯉꯁꯤ ꯀꯔꯤ ꯉꯥꯅꯣ ꯈꯪꯕ꯭ꯔꯣ? ꯀꯁꯥꯔꯗꯒꯤ ꯑꯃꯗꯤ ꯃꯁꯛ ꯈꯪꯉꯝꯒꯅꯤ. ꯃꯁꯛ ꯈꯪꯉꯁꯨ ꯀꯁꯥꯔꯗ ꯄꯥꯛ ꯆꯥ ꯐꯪꯄꯣꯟꯇꯦꯗ. ꯒ꯭ꯔꯦꯚꯤ ꯑꯣꯏꯗꯣꯏꯅꯦ. ꯍꯧꯕ ꯌꯥꯔꯦ. 이sim 하나 넣으니 과리가 라이바. 왜 해트리 하야가도 이sim 하나 풀러가 통도돼. 이엔 오래서 많이 떠드나. 빨리 또 하이도기로. 나세 통보다 이sim 하나 풀비가. 꼬리꼬리. Có thằng đeo rồi. Chứ thằng quạt. Đây là một bệnh nhân tao cũng sợ. ꯃꯌꯥꯝ ꯀꯔꯤꯒꯤꯅꯣ ꯑꯅꯤꯔꯛ ꯈꯨꯝꯃꯤꯁꯦ ꯈꯪꯕ꯭ꯔꯥ? ꯑꯃꯁꯤꯅ ꯄꯥꯊꯔꯛꯇꯅꯕ, ꯁꯤꯁꯤꯅ ꯍꯨꯔꯥꯟꯈꯤꯗꯅꯕ. ꯆꯐꯨ ꯑꯃꯁꯤꯅ ꯊꯣꯡꯉꯤꯁꯤꯅ ꯑꯁꯤꯃꯗꯤ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯣꯏꯅ ꯌꯦꯡꯉꯣ. Bốc gì bác? Dạ. Hảo tố mai thế thì Yum. Cosa che mi codo in che manda.